ngarang pangthokiba State Consultative Committee for COVID-19 gi mifamna henna kanba lockdown ma changsinna ba laukiba warip adugi makhatana ngasidagi Manipur Police na henna kanba thabak paikat pahokre Imphal manungi mafam kaya amadi akoiba da laiba mafam sing yamna checksina ngakpugi thabak paikhale Niyamgi wangmuda naronda pusina bahonaramba hindak langthak kaya Assam Rifles na fagatkrei haukiba tangkol humdoi gi ayukta Kamjong District ki Bungdang Mapada achar agok sing check tawada Shaktiman Tata truck ani registration number MN04A1079 amade MN03P0696 tagi fagatkibani ngasi nongalamdai pung amaga minute ni furom taba matamda Jiribam gi Kalinagar da leiba matam kuina sizinnadraba Nihar Talkies cinema hall mai tuma chakre cinema hall asi matam kuina court case chathariba mafam amani haidi masi kanagumba kharana mai tharamba yai haina supanari safe labor safe farmer safe environment amade safe village economy haiba thimda Bharat pumbugi oina nationwide relay fasting from home da sarukya kiba Manipur gi Gandhian Collective India gi member Ningthaujam Vidyarani Balana ngarang dagi chara henbagi khongjang changsinba du ngasi loisinkrei tha sigi tang kunmari da Kunipan Suba Assam Rifle Sector gi manung chanba Sajik Tampak Battalion na IGAR South ki building makhada Chandel District ki manung chana laiba Kana Valley gi Kunja Singh da face mask lising ma yanthokre